Manipur da hauzik paliba BJP na luching balenga asina laukalakpa khongthang singi manung channa maruoina go to hill sabati chingda sasi haiba pandam gi makhada ngasi Tamenglong district ki oina water supply project kaya yauna tongan ba project kharagi su maikhum hangdokani makha tarakpada chief minister N Birena chair loduna cabinet minister singa loinana anirak shuba cabinet mifam amasu famgadauri Paumai Naga Tisodai Mena Senduna, Chalibata Sigi Taramapandagi Hoduna, Matang Tagi Tang Ani Fauba Pangtokadaba, Makal Mathilgi Sports Event Sing Natalaba, 22nd Suba PNTM Tournament Lisinikun Matogi, Tarani Chanban Numit, Naga Indigenous Wrestling Day, Ngarang Works RD and PR Minister TS Biswazina, Atoiba Mitunglen Oibaga Luenana, Senapati District, Purul Akutpa Ground Pangtokray. Ngarang gi thoram adu gi saruka moina paumai kangluk ki naha oiribi lesabi singna naki isai saktuna chief guest ki mafamda paumai jati gi fi amadi chingda fangba acha thak haira kaya khudol tamki loinana naga paumai gi wrestling player kayana masana sada masa gi haithoi singthoi ba kaya uthi Manipur State Cooperative Bank MSCV ki Managing Director A. Subhas ki mityeng makhada ngasisu bank asiga Nawat amadi Ukhrul District Women Institute of Micro Credit ka puna kusamna duna ngasi nongmagi oiba Financial Literacy Awareness Program ama Kamjong District ki manungchana leiba Ningthi khulda pangthokrai ngasi ki thoram aduda Nawat ki District Development Manager Irungbam Premjoy MSCV ki Consultant L Angok Tombi amadi UDWIM ki Director Ring Yuichon Vasum Nasaruk Yaduna Haudoki Nagaland ki Chief Secretary Temzen Toina ngarang ikhang khanghaudana lekhidrei mahak masagi chahi 53 sukhrei listing amaga chamapanga marifumapan batch ki officer Temzen Toi matam kharagi mamangdagi cancer laina dagi laikan aduna lakhibani mahaki loina bi amadi macha mari thamlamli ngasi state ki thakta mahaki thawa yaudra hakchang lairol chalagani Aero India Show Lakliba February ahumdagi manga fauba Bengaluru da pangthoklagani haina Union Defence Minister Rajnath Singh na ngasi lauthokrai handak pangthokadoriba Aero Show asi mamang da pangthokhiba dudagi hena machu thokpa madi thoidok hendokpa masak ama oigadori haina Rajnath Singh na haiki